Yam atay di lai ko sumaina ningdam dha matamdaga sing thagatlaga sing haugatlaga chak hinjang ga thongba sidi yam nungai tho aduga sing da thongba chak hinjang siga koi gi gas chula da thongba hinjang ni mahau ga sina kena bane ko aduna ne koi ngasidi sing da thongaga sumaina tawna handra ama chaja dawri koi se handa bandra di khara toire ko tam tawdana hinjang thongba su loi salak tore nga su sida ngauraga leire aduga maring kha mangaurani ko jenam da leitabani na jenam je khaji khara kama hapani aduga maring kha mangaurani nga ngauba sidi nga baza sidi as nusaraga phama nga baza ga chari satina harne ba ado hejang se dum loi sale e mai je phana dum ngai mai manak se phamna dum leiba se hakchang se mun thare tumning mana lore chak nge na thongi june uira ga thongi ni horen mahau jeng kamai to tuiba khangde alu su aha alu su mun jale e Hijang lấy mi gan tàu oi na khoi gi ngasi gi bhandra se swai wai siga su maring kha ma su ngaure maring kha ngauri ba chula si de yamne special oi ba chula ni siguma chula se saraga apam ba yauraga di dum online da home delivery tawjagani koi se business ta dum mai hauraba mi ngatani asi loibaga chana thangna loiraga hore nungdin wai sina mo KB school mamanda koi gi dukan macha ma hangai na sin khanjari abako planning se phana kuya tawjar pado hiti dukan dusu koina phangya na khali bado dukan dusu phange adugi matungda sigi blog si makhata na dum akoina kari ahanba gi ngasi opening numisiga kari yongani haibado adusu share tawjarake siga leire maring kha se maring kha ngobaje khame je toiraga haw tamne sumaina mating leibasina dum mahau hen baneba mai dum odon sing lene ejang thongba su loijare myam hojikan sidi phadigom se pachana hongabani ne aisu ningte kai hapsalage phadigom se khupang ani hum hapsalage se pak ani ekta hapsan jabane phadigom se lore buji lore myam chak sajarani ko buji haijang machu go je thokidre ne kaino to sibu machu buji phajadre loijare myam hujik chak sarni chipasi matungda akoisu aina ngasa haibado akoi business to adogi amuk talabi hogatjarage adama khata ro blog ta sidagi onilaga igana business macha ma hogachare KB school manakta oina dum dukan macha ma hangjage aina sinjari aduga ngasi ahanba hoba opening numinina athumba gi oina hore ko jubiga chiniga tawduna gi ga hapsalaga ngaujare aduga asugi shape se oire ba ado mayam ngasi phawbadi chababudi numi khudingi chaje yama matamda chai ba maming do kari kawiba khangde akhang mami yauraga di asigi maming dom tang haibira o akoigi ngasi hangjadoriba dukan se ngasi dagi hangjadoriba dukan se success obasu oijage ko ngasi haujariba asigi mayam se loina sitpa oijarage par piece ta lupa manga tona junjagani aduga khara yamna loba midu oiraga na mo dum lupa ahum tona thadok sagani sumaina kanna sara iko khoise yamsu phajai jengmada hawdo su male the loira kan ore haura kan su dum ucharake aduga dukan gi location su dum mayam da share tawjarake koi tan je hawa batle sida khara ka hore ado mayam mateng pang ko ngasi se heitan haujabanina do ahan tawjabanina pose kayam changi ba kholi ba su kemta khangre ba jubi su yam sang khare jubi ahum mu sang khare koi gi mapu khoga jon ba jangkai bibado macha do pitak to bada ado packet ahum bu sang khare ba koi gi tan siga tan jangkai oigadra oroja kangde aduga mayam asigi se hawa matam dane tot tan je tot pa matam dane keno moidaga ataga aduga ki thau su hapsale ko thau adagi thau hingba do adu su hapsale gi ju hapsale aduga ki thumga tawaga dumai tawna
ꯇꯟꯁꯦ ꯊꯤꯠꯄꯅꯦ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯔꯒ ꯇꯣꯠꯄꯅꯦꯕ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯣꯏꯔꯒꯗꯤ ꯅꯧꯊꯩꯌꯦꯕ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯧꯖꯕꯅꯦ ꯑꯗꯨꯗꯒꯤ ꯃꯩꯁꯤꯁꯨ खितंग पिकना तौदना थारीने मई से कलहन यादे नत्रगदी मथक थंगबसे काहिदोइनेबा कोई ngasagi jubina tawbado aduido puthokibagane punamak loikhreaba adu video number ikaina namja howdreaba adugagi jumda parap changaga onilana sona jonna leihori aduga aina parap changaga ne asise maggi se asimu maggi masala kari kari hapagane adu phajana tawna fry tawreaba se ngusi dukan phambai damata sigi spoon ji tongana mo online de laujabani par asigi se smai tawraga se hinchap amaleyaba ko hapagi asigi se tan की मनुंग सुमायना सी ममा हापतोइनाबा असी सिमो कम महाव येंहलगे आगी कस्टमर सिंगसिगा नोदो मैगी दो सिदा लसिगा लैजरे दुका कोई अहानबा कस्टमर से सिगा लैजरे मयाम